Hairang Lairang Channel na mayamgidamakta pujarakliba Phungawari Chaisen Yayoiba circle asi limited period amadi amazing oiba reward kaya ga loinana amuk puduna lakli. Rami circle asi safe oiba amadi 100% legal gaming app amani. Masida adongi skill puthoktuna Rami game sanaduna case mayam ama win tawba yai. Rami circle asi safe oiba amadi secure oiba app amani. Masida adomna 1 crore active player phangani. Maram masina Rami sanaba hairabadi Rami sanaduna case win tawbiyu. Karigumba adomna Rami sanabada haitrabasu yamna laina practice game sanaraga tambiyu amadi game asibu sanaraga case mayam ama win tawbiyu. Rami circle da Rami sanabasi yamna lai amadi adomgi phone da smoothly sanaba yai. Adomna adomgi phone da yengbiyu. Maram asina friend amadi guys mayam Rami circle description box link tagi download tawbiyu amadi register tawbiyu. Aduga first deposit da ₹2000 phawbagi welcome bonus phangbiyu. Maram asina Rami circle sanabiyu cash win tawbiyu. Rami circle asi safest oiba facility amadi method oiba e-pay deposit tawba yaba samna hairabada Paytm, PhonePe, credit card, debit card tagi deposit anytime tawba yai. Game asi financial risk oiba game amani adongi responsibility amadi knowledge kaloina game asi sanada. Thaina mamangaida khungang amada Chauthoi kauba miyai challaba ahal ama lairami. Mahaki sanbi amubi amakak leizei. Sanbi amubi asidagi sangom sumduna khul aduda lairiba miyoi singda yonduna amadi ahangbo matamda inkhol koiduna lau suduna imungi awat apa menarami. Chauthoina mahaki sanbi amubibu yamna nungsina luna chana masada masagumna senajai. Chauthoi pukchel sengbagidamak khul adugi miyamna yamna nungsiba misak amasu oirami. Kum amadi ikang thoktuna mahay marong thaba yadaduna khul aduda lairiba mising ising phangdabagi awaba mayoknarami. Mataw karamna nong tagani haiduna maiba panji kaya ama yenglami. Khul aduda laiba maiba amana asumna hairei. Taro khunja mayam pumnamak aikhoina hauzik ikang thoktuna awaba mayoknariba asi hangoi laba amombu miyoibagi mawongda luhongbirabadi luhonglaba matung numit manganigi matungda nong tarakani haiduna layoiraba ahallamanna takpirambani amadi khullasida lairiba miyam pumnamaknasu thajabigani. Aduna aikhoi punna hangoi ani phaduna luhongbirasi hairami. Maibana haiba matung inna khunja mayam changduna yamna sauna hangoi ani adubu dhumdham tawduna luhongbire. Nong tadabana maram oiraga turel amadi pukri pungkang kangle lekrak chatle. Imung imung khudingda isingi awaba aduki matik mayoknare. Chauthoi anganba ayuk amada mahaki ingkholgi machi amada yopak ama paiduna pukri macha ama tauba kanna hotnari. Mahaki nupisu laibak hungatpada mateng pangli. Chauthoina magi nupida hairei ising asi khajiktang oirabasu phanglabadi sanbi amubigi thaknanabada oirabasu yabani. Ising watuna sangom marang kaina thoktre. Ngasigi sangom pigadaba imung amasu watlibani. Ngaihak kanaraga sumlage khanduna thamlabani. Nupina amuk makha tarai. Lairabada lai changba haibadu thokle taurise. Khulgi mi pumba wanari. Phare ai sak thongatnaba taururage. Ngaihak pothagesu pothabiro hairamlaga nupi adu chakhumda changkhre. Chauthoi isingi khanbada pothabaga changde. Yotpak adu paiduna laibak adu amuk makha tana taurami. Phanayamna tauraba phawba ising phanglamde.
Asumna luna tautarabada yopak aduna leibakta haithabada kok lauba makhol ama tarami. Karino makhol ama tai haiduna amuk tauthaduna yenglubada angakpani leinungda sauraba pithragi chaisen ama phumduna leiramle. Sauthoina chaisen adu leinungdagi lokhatle. Ihe onthokna saureda chaisen sidi. Asum haiduna chaisen adubu langtrik langna phengdokle. Phanadum phare sangom sumnaba patra oibasu yarani khalladuna chaisen adubu mafam amada thanamlaga pukri adu makha tana tauge haiduna kumtharakle. Pukri adu tauge haiduna yopak haigatpada mangairi nupi macha ama laktuna khura aigi sangom piro haiduna kaurei. Sauthoina ihe icha nupi nangi sangom pigadaba watline ko. Lao lao ay amukta sumthige haiduna leinungdagi phangba chaisen aduda sangom adu sumlami. Nupi macha aduna noklaga khuragi chaisen asidi langtrik langi he sangom gasi yamna hawgadaba mali hairami. Sauthoi nokphet tauraga sangom adu nupi macha aduna purakliba patra aduda haibire. Nupi macha adusu harau harau mayumda chatkre. Sauthoi su makhatana pukri macha adu tauba kumtharai. Pukri adu tauba hauraba matung ngaihak leiraga sangomgi ichel macha ama pukri tauriba aduda chentharai. Ngaurok ngauba sangomna chentharakpa aduda chauthoina kadaidagi sangomno haiduna yenglai. Ngasai mana sangom sumlaga thamlamba chaisen adu tuduna leiramle. Chaisen adudagi chentharakpa sangom oirambaduda ngakladuna prap prap kakhatuna yengi. Tuduna leiriba chaisen adu lokhatpa matamda sangom adu matomta pik amuk thalai. Tauriba mawong aduda ngakpana kham thengkhre. Manak aduwaida leiba patra khuding sangom adu haijilami. Adubu sangom adu hairiba khuding loiba nairamdi. Araiba patra khuding sangomna pik thalle. Sauthoi yamna haraurami. Lairaba magisu mapuna sanbirabani khanduna. Kanasu haidoktana chaisen adu cheksinna losinduna thamlage khalle. Khanghaudana nongsu tarakli. Sauthoi wakhalda khullasida ikang thokpagi awaba mayoknariba asi nong churaklabanina koklagani khanduna amukasu hena haraurami. Nong churakpa aduda imungdagi chauthoigi nupisu chenthorai. Leiramliba sangom mayam adu ubada angakpa ama phaurami. Kadaidagi sangomno mayam sibo. Aikhoigi sanbi amubi asibu asuk yamba sangom thokprani. Maduda chauthoina pukri asi taubada tu aina pairiba chaisen asi leinungdagi phangbani. Aina phajana phengdoklaga sangom sumnanaba patra oina sizinage khanduna sizinabani. Adubu chaisen asidi achamba chaisen oiramdre. Mapuna aikhoigi awaba koknanaba pibirakpa chaisen yayoiba oiramle. Asi haiduna chauthoina chaisen adu magi nupida utpada leibak makhada takhiduna chaisen adu thok launa upthokhirami. Haujikti chaisen aduda sangom thou haiba yaramdi. Makhoyani amana amabu yengnai. Ahangba chaisen aduda chauthoigi nupina mangakta siriba sanagi liklang paring adu hapchilami. Lik aduga chap manana sanagi likna chaisen adu pik thalli. Chauthoigi nupisu yamna haraurami. Haujikti chaisen asi thou haibada thokpa yaraba chaisen yayoibani haiba khangba ngamlaki. Chauthoi chaisen asigi mapandagi khul aduda khwaidagi ina kaira khunba misak ama haibadu oirakle. Chauthoina khanghaudana paisa pairakpa asida khunja mayamda angakpa ama haibadu oirami. Adubu mahak minungsi sauba misak oibana khul aduda leiriba leita laira kayada sanaba thaknaba setnaba innaba phi kaya amasuk mateng panglami.
ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯒꯤ ꯃꯇꯦꯡꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯔꯕ ꯂꯩꯇꯕ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯆꯥꯎꯊꯣꯏꯅ ꯈꯪꯍꯧꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯍꯤꯡ ꯑꯃꯗ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯍꯨꯗꯨꯅ ꯄꯨꯒꯦ ꯇꯧꯕꯗ ꯆꯥꯏꯁꯦꯟ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯊꯝꯕ ꯆꯥꯏꯁꯦꯟ ꯑꯁꯤ ꯑꯆꯝꯕ ꯆꯥꯏꯁꯦꯟꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯄꯨꯔꯛꯂꯤ꯫ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯗꯤ ꯊꯅꯝꯂꯒ ꯏꯃꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ꯫ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯑꯗු ꯆꯥꯎꯊꯣꯏꯅ ꯈꯪꯂꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯅꯅꯕ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯟꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯏꯁꯦꯟ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯀꯜꯂꯕ ꯏꯆꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯏꯔꯩꯅ ꯆꯦꯟꯊꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯄꯨꯈ꯭ꯔꯦ꯫ ꯃꯁꯛ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯊꯣꯏ ꯆꯥꯏꯁꯦꯟ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯉꯝꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯍꯜꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯄꯤꯔꯛꯄ ꯆꯦꯡ ꯈꯨꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯠꯅꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯆꯥꯏꯁꯦꯟ ꯑꯗꯨ ꯏꯁꯤꯡꯒꯤ ꯏꯔꯩꯅ ꯆꯦꯟꯊꯔꯛꯇꯨꯅ ꯂꯩꯉꯣꯏꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯑꯃ ꯎꯔꯒ ꯐꯨꯝꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯏꯁꯦꯟ ꯑꯣꯏꯔꯝꯂꯦ꯫ ꯆꯥꯏꯁꯦꯟ ꯑꯗꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯌꯨꯝꯕꯨꯅ ꯄꯤꯔꯛꯄ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯑꯗꯨ ꯆꯥꯏꯁꯦꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯦꯡ ꯈꯨꯌꯥ ꯑꯗꯨ ꯌꯥꯝꯈꯠꯂꯛꯇꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯆꯦꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯇꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯇꯦꯛ ꯃꯤꯔꯧ ꯈꯪꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯆꯥꯏꯁꯦꯟ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯃꯁꯤ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ꯫ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯎ ꯌꯥꯔꯕ ꯆꯥꯏꯁꯦꯟ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜꯗ ꯂꯥꯏꯔꯈ꯭ꯔꯕ ꯑꯩꯅ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯃꯤꯅ ꯁꯣꯏꯗꯅ ꯃꯤꯍꯨ ꯆꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯔꯗꯪ ꯂꯧꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ ꯎꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯏꯁꯦꯟ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯇ ꯂꯥꯏꯔ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯔꯪ ꯑꯔꯥꯛꯀꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯂꯦꯜꯂꯝꯗꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯆꯥꯏꯁꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ
ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫